Ngasi Bisnupur District ki Moirang Kiam Laikaida Cordon Amadi Search Operation Chathabada Aina Tingkraba Lalholup KYKL gi Mioi Tarago Humdoi Pahagatpa Ngamkhre Hairi Police tagi fangba paugi matung ina ngasi Bisnupur District Police Amadi Central Security Force ki apunba kangbu amana Moirang Police Station gi manung dalaiba Moirang Kiam Laikaida Cordon Amadi Search Operation Chathakibada KYKL gi Lanmi Sing adu Pahagatkhibani Hairi Police na faraba KYKL gi Lanmi Tarahumdoi adudi Thamna Pokpi Makha Laikai Degi Private Rohit Allies Singsangpa Chahi Kungataru Sugnu Mamang Laikai Degi Private Konkham Hamlet Allies Thongamba Singh Chahi Kungataret Ningtho Kong Ward number 2 Degi Private Laisangtem Amarjit Allies Nongpok Nganba Singh Chahi Kungataru Nacho Ward number 5 Degi Khwairakpam Bikram Allies Rek Singh Chahi Nifuganithoi Yurembam Maning Laikai Degi Private Soibam Deepak Singh Chahi Kuntraga Humdoi Itham Maning Laikai Degi Private Laishram Indrakumar Allies Boy Maitei Chahi Nifuganithoi Imphal West District ki Lamphel Khunau Degi Private Konthozam Swamarjit Allies Thaujan Singh Chahi Kuntraga Taruk Thanga Kunjem Laikai Degi Private Haisnam Premananda Allies Rocky Maitei Chahi Kuntraga Humdoi Hairok Degi Private Kundong Bam Nimai Singh Chahi Kunganipan Sugnu Awang Laikai Degi Private Naurem Amarjit Allies Thanil Singh Chahi Kunganipan Sugnu Makha Laikai Degi Private Abujam Rinku Allies Thawairak Pamaitei Chahi Kunganipan Moirang Khunau Kongnang Kong Degi Private Moirang Tem Inau Allies Robin Singh Chahi Nifuganithoi Amadi Loksang Kong Mayai Laikai Degi Private Hauksung Bam Ibomcha Allies Athoi Allies Pamel Maitei Chahi Taraga Nipani Hairi Faraba Mioi Singh Makataba Wahang Pong Chathananaba Imphal Police Station da Pukre Hairi State asigi mafam kayada security force na tibuhumba gi thabak chathaduna khutsu khulai kaya Pahagatpa ngamli ngasi shu Imphal West District ki Mayang Imphal Police Station na konba Mayang Imphal Bengun Yangbi Sangai Savigi farm area degi khutsu khulai kaya Pahagatpa ngamki police ki paw na hai akaknaba paw ama fangbadegi Imphal West District Police Commando CRPF amasung Assam Rifles ki apunba team na ngasi ayuk pong mga makai tarakpa matamda Mayang Imphal Bengun Yangbi Sangai Savigi farm area da pak sanati bahumbagi thabak chathaki maduda sakhang daba singna lotuna thamlambani chingnaba 7.62 mm gi semdoklaba sniper rifles ama magazine ga konana 9 mm pistol ani SBBL ama Myanmar origin oiba MA3 MK ani rifle ama 7.62 mm gi maru ahum 303 gi maru mari 5.56 mm insas ki maru ahum 9 mm gi maru mari number 36 hand grenade ani stun cell normal ama tear smoke cell soft nose 135 meter LR ama smoke grenade manga tear smoke cell ama tear smoke cell normal ama amasung wireless set baufeng ama Pahagatpa ngamki adumoinamak mifami pundi yaukide Pahagalaba khusu khulai sing adu makhataba thabak lokhatnanaba Mayang Imphal Police Station da sinakre hairi